Ngasigi oiba tongan collection khara miyam de khudul tamjage Cheiramda Leplamba Cotu Handokhre haibo phamasina ahan boina khudul tamjage tha asigi taraga mapanda nambol sabal lekai mapada sakang daba singna kuntraum de suba AR gi gari amada ambush tawduna personal ani hat kiba aduga atopa mangana sohan kiba tawdo adugi mayokta state amasong union lengakna chapchaba thabak lokhatte hairaduna kangpukpi da base tawba Cotuna ngasi ahing nongyai nimit humni gi oina National Highway 2 da economic blockade ki khongjang sangsin gani haina thoranglam Handokhre haiba wafam asi thamjaraga video asibu mieng tabiri bapunamakpu taramna okchari amasong ikaikumna butchari hiramase matang da ngasai Cotu gi chairman na cherolama thuraktuna authority gi mekaidagi thajaba pirakpadagi Cotuna sangsin gani thoranglam khongjang adu suspend tawre hairi panbaya badi ngarang Cotu gi mekaidagi Cheiramda thongkhong sabagi pibamda ngasi ahing nongyai nimit humni gi economic blockade ki khongjang sangsin gani haina laukthok Makatana Muivah ki Ukhrul Somdal Khongchat nimit karne ki mamangda Nscn-K gi auto kilonchar oiduna makok thongba luchingba ma oirakliba thingaleng Muivahna mahaki poknapam lamdam oiriba Manipur gi Somdal da lakani haibu wafam tongan ba social media da viral oirakraba matungda mahaki Khongchat asibu Nscn-K gi mekaidagi approve tawre hari hiramasigi matangda GPRN gi Council of Nagaland Charges ki General Secretary da mahaki Khongchat asigi matangda semkiba Organizing Committee ki Member Secretary Francis Ningsena khuyek piba aiba chirolama pikre hairi Sirola dugi matungina TH Muivahna mathang thagi kungani thoida Dimapur dagi Ukhrul amasong Somdal tamna lakani aduga tha adugi kungamapanda Somdal dagi Sanapati taraklaga Dimapur da amuk thunglagani hairi Maki Khongchat ase mai pakna mapung phaba Khongchat oinabagi damak mathang thagi mangagi ahanba numaijingda Nagagi National Worker punamakna Special Prayer Program pangthokna basu cherolasina khangankre hairi Nakalamaromda Nscn-K da Athingba Ministry of Home Affairs na ngasi dagi hauraduna Nscn khaplang yauna laloluk asigi fraction punamak amasong wing amadi frontal organization singbu lebak asigi sovereignty amasong integrity gi mayokta prejudicial activity sing chathai haibagi maralda chahi mangagi oina Athingba thamle haina laukthokre hairi makha satharakpada nungthil pause gi chifung ama oiriba kanglaipak ki mairadagi lokhatchadaga thamjage mittelon ngangi haiduna modbungda naga phuruk ki miyoi ama purakpada chenabani haiba kuki na ama police na pagatkre Tha sigi tarat ki nimidang pung tarit makhairam tarakpa matamda Kamjong district ki Chingchau village tagi hausingna Kangla Tombi da leiba auto rickshaw service tawba naga purup ki Kingchan Kangsu kauba miyoi amabu modbungi presidential college gate mamangta lenga kachu chanariba Kuki National Army KNA gi member amana tamthina purak ki bathong aduda chenaba miyoi ama police na phare hairi police na pharaba miyoi adugi maming Saibem Lahubung chahi kunga mapan apokpa henchai Lahubum kawi modbungi ke phoipi bank tagini mahakangpukpi police ki team amana ngarang phagat khibani hairi pharaba Saibem Lahubum imung manung ki miyoi singna phongdorok khibagi matung ina mahak nisha sizinaba miyoi ni Kuki National Army KNA amadi laloluk amataka mari lainaba miyoi natte mahak nisha sizinaraga KNA gi ming sizinakibani haiba khangba ngambaga loinana mahak police kasadida thamduna wahang pong chathari hairi Panbaya badi di tangkhul AJ katam now long TAKL na thokiba thodok adu taraina laude thodok adu terrorism gi thawngni tawgi haina tawbani thodok adu da chenariba KNA gi miyoi ani aduna masa gi maral sing phongna yajagadabani KNA gi mekaidagi su pung humbudrani thogi manungda official apology tawgadabani haiba wafam thamkiba laikhrabani hairi makha satharakpada governor in council gi warepna Thawalda BSc Nursing College ama Churasanpur da ani hangdoklagani hairi governor AK Balana chair lawduna ngasai Raj Bhavan gi conference hall da pangthokkiba mahaki governor in council gi mifamna tongan ba agency puthoktuna khannakibaga loinana lawkiba warep ki manungda Thawalda BSc Nursing College ama hangdokpaga loinana Churasanpur dana Nursing College ani hangdokpada ayaba piri hairi hiramasigi matangda governor gi Secretary su oiriba lengaki Health and Family Welfare gi Commissioner kam Secretary Suman Singana Torokpa Chirolamana hai ngasigi mifamna Thawalama song Churasanpur da BSc Nursing College amamam Development of Nursing Services ki Central Sector Scheme gi makada hangdokpada ayaba pire makatana augmenting nursing education establishment of new colleges of nursing colleging COM located with medical colleges ki Central Sponsored Scheme gi makada atopa BSc
Nursing College amasu Churasanpurda linkhatlagani hairi aduga hauzik leiriba GNM school singbu post upgradation da phase out tonabagi damak lengakna phanpigadaba anauba GNM Nursing School anisu Thawal amasong Churasanpurda linkhatlagani hairi ngasigi mifamna lawkiba wareb ase Manipurgi healthcare delivery amasong nursing education da hena pakthok sokthon baga loinana manglomda changchilhanabagi maru oiba wareb ni hairi housing Manipur government ki ani amasong private ki taragani thoi puna GNM school taraga mari leiri school sing asigi seat capacity na chawga ga taraga mapani adubu chahi khudingi qualify oiraba mahiroi chanipan henmana apply torukli makata na lengak ki ani amasong private ki taraga mari puna BSc nursing college taraga taruk leiriba asigi seat capacity na satruk tarani masidasu chahi khudingi changsatta qualify oiraba mahiroi lising amaga chatruk henmana apply torukli maramasina housing leiriba seat capacity asidadi chawrakna GNM gi sada nifugi changda seat ki award palairi aduga BSc nursing college singdana chada humpuga mari rongki changda award palairi anobo college school singna seat ki award pa mayok nariba sing kon baga loinana train tawraba nursing hena puthokpa ngamlagani aduga healthcare su mapangal kagan baga loinana public health ki pibam su pagalalagani hairi amaromda ngasigi mifamna Jenims ki MBBS amasung BDS ki undergraduate internship ki kumja 2025 ta lepkibagi matung ina stipend gi sanpham lupa lising tara mangaga chamaga kun Piramba adu lupa lising kunga mangada hengalagani hairi ngasigi mifamna Jenims ta Ministry of Health and Family Welfare ki makada health research ki thabak hena pakthok sokthoda naba deployment of infrastructure ki makada sel thadagadaba multidisciplinary research unit MRU hangdokpaga loinana ngasi staff sing lobadasu ayaba pikre hairi Maka Zatharakpada IMna Miyati na Hatkhre Atuan Abonmagi Mari Suba Lekidabagi Kumon Handokhre Ngasidagi na Chahi Mari ki Mamang Kumja 2021 gi Ngasigi Numit Asida Nscn-K gi Kader Singna Tamilong Public Ground Manaktagi Nungtil Bobopta Namduna Pharaga Pukhraba Matungda Nungthangna Thomba Yauna Tamthidaba Maongda Hatkhre Jilerong Baugdi Assam Manipur amasong Nagaland ki President Oiramba Atuan Abonmai Lekidabagi Mari rak Suba Ningsing Thorom Ngasai Thangmai Banki Tarungda Leiba Grace Colony da Leiba Mahaki Memorial Park ta Handokhre Thoramasida Jalerong Civil Organization Singi Luchingba Sing Park Committee gi Member Sing Laikhidrabagi Imungi Miyoi Sing Mari Mata Sing Jalerong Lup Singi Luchingba Oiramba Sing Grace Colony gi Luchingba Sing amasong Mahak Punusizaba Sing na Saruk Yaki Laikhidraba Abonmai Jalerong Baugdi gi President Oirambada Natana Tungi Mieng Sana Yengba Ngamba Luchingmani Kumja 2021 gi Ngasigi Numit Asida Matamadugi Chief Minister Cabinet Minister Sing MLA Sing amasong Manipur Lengaki Makok Thongba Official Sing Yauna Security Force Sing na Saruk Yaduna Tamenglong da Pangtokadaba Thoram amada Saruk Yanaba Lakibada Mahakpu IM gi Kader Sing na Namduna Pharaga Pukhraba Matungda Miyatina Hatokpikhibani Todo adugi matangda matamadugi Manipur Lengaka October 3 2021 da MOU ama kuyek pinabada Laikhidrababu ikaikhumnabu utpa oina Mahaki Memorial Park ama semgatlagani haikibagi matungina ningsing khubamase Mahaki Lairon Chanba numita matamadugi lengakna semgatkibani Loishilakpada Chhattisgarh gi Narayanpurda Security Force na Mawis lalauba ani Hatkhre kuthoknaba leptri chahi asida Chhattisgarh da Mawis lalauba chaniga nipuga taret Hatkhre anti Mawis operation chathaba leptri Chhattisgarh gi Narayanpur district ta leiba Abusmat area da Security Force ka CPI Mawis singa akanba maongda kuthoknabada hauzik pawbada Mawis lalauba ani side atopa kaya solamgani thazanari Chhattisgarh gi Konung Raipur dagi kharom ta kilometer samri rom chathoklaga leiba mafam asida Security Force na ngasai ayu anganbada thiba humbagi thabak satabada umangda hana leiramba Mawis lalauba singa nomai kapthorakpadagi kuthokna rakhibani Abusmat area gi tongan ba mafam da Security Force singa Mawis lalauba singa leptana kuthoknari Security Force singna hatpa ngamkraba Mawis lalauba ani adugi AK-47 rifle amasong pokhaiba yaba polam kaya recover tawba ngamkhi sikraba Mawis lalauba ani adugi masak mamingdi hauzik pawbagi oina khangba ngamdri makata na khut thokna kigadori hairi center lengakna mathang sahigi March pawbada lebak asidagi Mawis sing mapung phana muthat kigani haina Security Force singda anti Mawis operation chatha lakpa asida chai asigi oina hauzik pawbada tongan ba Security Force singna Chhattisgarh da Mawis lalauba chaniga nipuga taret Hatkhre makogi manungda Mawis ke makok thongba luchingba kaya amasong nupi lalauba kaya su yawkhrabani hairi